Pausada yumpam oiba mar oiba pau khara update tawjari. Hill Area Committee Bill da lana uwan bigano. Manipur Hill Area District Council Bill 2021 asibu mathang sahida pangtokadoriba general election asida political ge. Losing bakara na biyam da lana uwanar batawang satare. Hill Area Committee Bill asidi Parliament kaktana siyam kadaba yangshan kadabadu Manipur Legislative Assembly na tawgadaba haiba wafam. Pusalagriba asi maram chade haina Movement for People Right Forum Manipur ge. Convener Gonmai Korifong na Tadorpa Cherola Madakangalagle. Atop pau amadana MR amasang police personnel lesing ani sadret kun ganitoy wasak lobagi tauram pangthokre. Ngasi panggay dilay Manipur Police Training College MPTC ki period ground the Ifunipan Super Base ki Police Constable Male Civil 2018 abadi yangkay mga Super Base ki Rifleman MR IRB person punalising ani sadret kun ganitoy wasak lobagi tauram pangthokre. Ngasi ki thorom adu gamri leina sa minister na pangdo ki bade security persons in a kutta pari ba kulay adu lebaki yang na president na tana misam singta khak onsim ge khan garo wana sem ko lakpam yam ki thajaba amadi police public ani ki leina riba afaba maria si mangadana phona si hana sa minister na pangdo ke ngasi ki thorom adu cabinet minister sing MLA sing abadi Manipur police department ki makok thongba official ki sarwya ke thorom adu ki sarukam oina MPTC ki director Tudusna na person lising ani chatet kun gari thoi amuk tu puna wasak lauke person sine satpa mas CM brena chalot okay tarumadu de minister na makata na fangdo ke bade matamamad waramba police kiram se sajat hausiti yamna jauna khenare matamamad police ki gari ubda miamna kiduna chenarami asidi police amadi public ani mari adoki madik fagalak pana police ase miam gi marup oina ure lamdama ma sakot paibasi law and order kamari yamna leinai ngasi di lamdam masih law and order ki fibam adu ki madik fare ain law yare law and order khakta natana afaba police public ani ki mari sagat pangamle dragi meukda amata punna leben rapasi afaba kodamne togan ba hirum ke da Manipur police department lawri ba thawta ngasi yamna sing thani ngai oi leba ga singa sidi chako thorang ki meki da khong thangjin ba hawrakle purma ga si yenglaga ekoina thamoi sengna lebak miyam gi damakta thabak tawba mathau tai ngasi wasak lawri police persons in duty tawba da thawai haksang kathok tuna tawbiyo Deudi de silau TV ganu afaba chawkat pa Manipur ama sembada amadi law and order ngakpada police ki asok pathaudang lai ningol chako bag mari leina tera ideal club lampak da special mau kaithel ngasi famkhre ngasi ningol chako bag kumai mari leina impal west ki manu chana tera bazar manakta lei patera ideal club lampak da nomagi oiba ningol chako ba special mau kaithel famkhre miam na laktu ni jamna pamna chan hirba chako ki mathel oibada jauna ba ensang na fi amadi fajar ba lai makal kya jauna mau kaitel de jon ki charok na mau ningol papam pambe ni fum bok na lak tu kaitel famke loina nam yam na jam na pam na pot chai leina kre kaitel fambe sing ki union mau business women union ki president ek ka paini mau no fangdo khiba warol da mau kaitel asi Manipur lek na mapam am chana sabi tu na paman bi da bada pot jon bada kudong cha da ba kaya mayuk na baso imbal ge miyam na nong sina fajana pot lebi ba asina ai koina kilometer cham lak la basu imbal da anumuk pot joning ai ge Mara makata na fangdo kibadi impal gi miyam na maudagi laklipa pojai joli bising asibu ai koi isin inaw ne khana taw biba ni na yam na nuai masi sahi kya mau amade impal gi miyam ka lei di bambari asi dana adumak leiba oisano loin na mau gaitel ama Manipur gi chief minister su khara thuna sabi na ba hora biyo nagala the National Highway 37 fak thokpada lam gi compensation pidabagi ngasi ki pungkun ga mari ki total shutdown chathakre National Highway 37 Impal Ziri Bambi Park Toba the Sokiba Noni District Labor Miam Giling and a Pito from Topa Land Acquisition Amazon Compensation Pito Nadaba Davi Toduna Affected Landowners Committee Long My Amadi Komzina Asino de Bazarda National Highway 37 Ting to the Punkunbari total shutdown Satagre Noni District Mafung Kiada Lakum Yam total shutdown as it was Hokaladun Lambi Paring Asikima from Kiada Gari Tiar Maitaba Amadi Uwa Pajin Lambi Ting Bagitabak Satage Mapung na miyam gi iho sagat pham oriba none bazar gi koi pa pham singda none district police ki kangbu khongjang sangsile ba miyam bo pam da ba thok thok tarba akan ba section tharong lokale total shutdown asin marum oiduna jiri pam da gi impal thorok pa passenger puba made mal pubu gari kya lambi da pandona leire loina impal da gi jiri pam changda ba gari singchu changba ya kidre amarum da total shutdown asigi manung da medical electricity power supply media madi emergency servicing di adama kom thokle Total shutdown asi sokali besing na phone thorok peki matung ina di land acquisition amusung compensation ni matang talai kang amuk hana survey tawbiyo
land compensation ki senpam patik chana pibiyo kaigamba committee na taliba demand sing lekha na thabak ton thorak tawadi maghadana akan bakhongjang ke sanction gani aige Amarom da chathariba total shutdown asida pamdaba hingsa gi thodok thoktana banone district police ki kangbura agan mamungda ngak senba ki thabak chathari pawche asina phangba pawgi matungina de hauju phawba pamdaba thodok thokpa ki pawdi phangdre maraga chida former minister M Okendro na ningol lising home chatruk kunmathoi chakaukhre Hairok Kendra gi haraki minister Moirangtem Okendro amade mahaki imung manung na sinduna Hairok part 1 2 amasung 3 gi manung leiba ningol Lesing home chatruk kunmathoi chakaupa klunena ngamjaba khudol pibagi thoram Hairok ta leiba mahaki memda pang thokre thoram adu gamrai leina M Okendro na phongdo kibada ngasi mak Hairok ta rajniti gi khudong chabal lokna political power leina ba made khudong chabal lokna ba hona bada miyoi kya gi mui makai thogai ba miyoi kya Phobi jai biba lutto yaw reng sagi upa thokto kya tholiba se makatana thoktana bahona mina se Englishing amaga sa pon humpudra ni thoidagi ngasi phopa kendra asida asigumba nungai taba thotok sing thoktri tabada tujung kak to thorokliba se kendra asigi phajaraba rajniti gi masak thibani manipur miyam kendra asibu sakna chonar pamayam dage ona taina bada lakle haratuna matam amada lamdam asigi nigol oi bising masa mamo oijake aram basing aside agi tujung ba phaunare mamang da hairu kendra gi mafum ayambada Chakaupa thoram pangthok raba tungda aroibu aina Hairok ta leiba magi jumda Hairok khakta gi chakaupa si pangthok pane lamdam asi nupi singi oiba tongan ba phidam ninga machadama leibani araduna hiram khudimakta nupi na bujar badi chakot pa badi ingta ba purak liba lamdam sing iho khudimakta nupi sing asoba lawi araduna ningol sing bu chaku duna ngamjaba khudul khara piba mate mahoi dagi pibi ram bajai fathausal aduna mai pa ponsi oiba ngam gadori bani aige Nagalam da Langthabal AC ki MLA Karam Shyam BJP da yaoragani Langthabal Assembly Constituency ki MLA oriba Karam Shyam athuba matamda MLA fam da ki resign tawraga tha asigi ni panda BJP da yaoragani aina thajaba yaba paw amana aire MLA da resign tawduna BJP da yaw kodoriba asigi marwaiba maramde housing center da housing LJP party asi ani thoktuna yamna charak chahing na bphibam amada leire masa ki tongan ba sample senharakpa asina political ge Kongset to hongthok hongjin tawpa pamdrabasu miyam gi damak khalaga party is dagi tok lagani party is da adumak leiba tarapati miyam gi aning ba apam pasang thabak to hongthok pangam laroi khandona fereba si lawani aire manai democracy gi wakalon khangna politics tawpa phai khanbadagi MLA pharmacy thadopane prime minister Narendra Modi na leita lairaba sing gi damak khalaga paikhalaki ba thabak sing asi apen ba poge loinana prime minister gi wakalon asima mahaka yamna chana badagi party asta yawgani Karam Shyam na hai Rambilas Paswan yamna akhang kana semlakiba LPG asi makura amati masanupa ani gi marakta singkai narakpadagi housing the party asi machetta na kaire amromda BJP leka ke fajaraba grassroots level da leiriba lairaba miyam ba zero balance da lubat samanga da warbasu hapiraga miyam gi seba tawki aina kanba wakalol asi yamna chana po oibana party asi da jawna ru phereblo bane BJP da jawraga Bharat ki prime minister na khanjari pathabak singda Mateng pangsinda libak miyam gi seba mai pangna tawba ngamgani aiba wakalonda party is da yauragani aige arubya da content sing asigi marbiba pau khara asiba pau tamjariba marba local news YouTube channel amadi Facebook page asedagi yengbiri pona pathaga jari channel asena tumda kanarabadi subscribe tawbi subscribe tawbi moloinana like and share tawsu kabi kun pramapo amaka hana thaga jari